ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯕꯗꯨꯜꯂꯥ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯄꯨꯡ 94 ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯈꯪꯍꯧꯗꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜ ꯃꯃꯜ ꯈꯪꯍꯟ ꯍꯟꯊꯈꯤꯕꯗꯒꯤ ꯅꯣꯡꯃ ꯈꯛꯇꯗ ꯃꯅꯤꯄꯨꯔꯒꯤ ꯗꯤꯂꯔꯁꯤꯡꯅ ꯂꯥꯈ 68,835ꯒꯤ ꯁꯦꯟꯐꯝ ꯃꯥꯡꯈꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯗꯤꯂꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯗꯤꯄꯥ ꯁꯝꯔꯥꯏ ꯂꯥꯠꯄꯝꯅ ꯄꯣꯅꯤ ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯄꯤꯖꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯀꯣꯔꯤꯃꯌꯨꯝ ꯑꯕꯗꯨꯜꯂꯥ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JSCꯅ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗꯤ ꯃꯦꯃꯣꯔꯦꯟꯗꯝ ꯐꯥꯎꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯜꯂꯕ ꯐꯥꯎꯕꯗ ꯄꯨꯂꯤꯁꯀꯤ ꯊꯧꯁꯥꯗꯕ ꯊꯧꯑꯣꯡ ꯃꯥꯟꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯅ ꯇꯉꯥꯏ ꯐꯗꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯄꯨꯡ 94ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯃꯦ 18ꯒꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯍꯧꯗꯨꯅ ꯄꯨꯡ 94 ꯆꯠꯊꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯤꯁ ꯔꯦꯂꯤ ꯑꯃꯗꯤ ꯙꯔꯅꯥ ꯀꯌꯥ ꯇꯧꯔꯕ ꯐꯥꯎꯕꯗ ꯑꯕꯗꯨꯜꯂꯥ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯁꯨꯡꯐꯥ ꯐꯥꯗꯕ ꯂꯧꯇꯨꯅꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯃꯌꯥꯝ ꯑꯁꯤꯅ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎ ꯑꯣꯜꯂꯛꯅꯕ ꯃꯔꯝ ꯀꯌꯥ ꯑꯣꯏꯍꯜꯂꯛꯂꯤ ꯍꯥꯏꯅ JSC ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯗꯨꯜꯂꯥꯒꯤ ꯃꯊꯛꯇ ꯃꯦꯒꯤ ꯇꯥꯡ 10ꯗ ꯊꯥꯔꯛꯄ ꯔꯦꯞ ꯀꯦꯁꯀꯤ ꯀꯝꯄ꯭ꯂꯦꯟꯅ ꯂꯧꯈꯠꯂꯒ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯑꯕꯗꯨꯜꯂꯥꯒꯤ ꯃꯌꯨꯝꯗ ꯄꯨꯂꯤꯁ ꯁꯃꯣꯟ ꯊꯥꯔꯛꯂꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕ ꯐꯥꯎꯕꯗ ꯑꯕꯗꯨꯜꯂꯥ ꯀꯟꯅꯕ ꯇꯥꯡ 19ꯗꯒꯤ 22 ꯐꯥꯎꯕꯗ ꯃꯤ ꯑꯃ ꯐꯥꯎꯕ ꯐꯥꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯗ ꯍꯪꯂꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯥꯎꯅ ꯂꯧꯇꯨꯅꯕꯒꯤ ꯊꯧꯑꯣꯡ ꯂꯩꯉꯥꯛꯅ ꯃꯦꯖꯤꯁꯇꯔꯤꯌꯦꯜ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯊꯤꯗꯣꯛꯀꯗꯕꯅꯤ꯫ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯊꯛꯇ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯁꯁꯄꯦꯟ ꯇꯧꯒꯗꯕꯅꯤ꯫ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡ ꯆꯦꯟꯅꯔꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ꯫ ꯆꯥꯔꯖꯁꯤꯠ ꯊꯥꯒꯠꯄ ꯅꯨꯃꯤꯠ 15ꯅꯤ ꯃꯅꯨꯡꯗ ꯂꯣꯏꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯀꯟꯕ ꯏꯍꯧꯁꯤꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯅꯕ ꯈꯣꯡꯊꯥꯡ JSCꯅ ꯂꯧꯈꯠꯀꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯂꯧꯇꯨꯅꯗꯨꯅ ꯁꯦꯜ ꯑꯃꯗꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯍꯥꯠꯄꯁꯤꯡ ꯀꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯕ ꯗꯟꯗꯤ ꯄꯤꯅꯕ ꯏꯍꯧ ꯇꯧꯔꯛꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯂꯧꯇꯨꯅꯕ ꯑꯃꯗꯤ ꯃꯤꯍꯥꯠꯄ ꯀꯟꯅꯕ ꯍꯣꯠꯅꯕ ꯈꯣꯡꯊꯥꯡ ꯄꯨꯝꯅꯃꯛ ꯂꯦꯞꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯑꯅꯥ ꯂꯥꯌꯦꯡ, ꯑꯁꯤ ꯑꯅꯥ ꯗꯦꯕ ꯀꯔꯃ, ꯃꯍꯩ ꯂꯥꯡꯄꯣꯛ ꯑꯃꯗꯤ ꯏꯁꯤꯡꯅ ꯆꯤꯡꯕꯒꯤ ꯑꯣꯏꯅ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯈꯪꯍꯧꯗꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜ ꯃꯃꯜ ꯈꯪꯍꯟ ꯍꯟꯊꯈꯤꯕꯗꯒꯤ ꯅꯣꯡꯃ ꯈꯛꯇꯗ ꯃꯅꯤꯄꯨꯔꯒꯤ ꯗꯤꯂꯔꯁꯤꯡꯅ ꯂꯥꯈ 68,835ꯒꯤ ꯁꯦꯟꯐꯝ ꯃꯥꯡꯈꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯗꯤꯂꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ RK ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯈꯤꯕꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 12ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ ꯄꯦꯇ꯭ꯔꯣꯜꯒꯤ ꯂꯨꯄꯥ 7.5 ꯁꯤꯅꯣ ꯑꯃꯗꯤ ꯗꯤꯖꯜꯒꯤ ꯂꯨꯄꯥ 8ꯇ ꯍꯟꯊꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯗꯤꯂꯔꯁꯤꯡꯅ ꯅꯣꯡꯃꯗ ꯂꯨꯄꯥ ꯂꯥꯈ 68,035 ꯃꯥꯡꯈꯤ ꯑꯗꯨꯒ ꯍꯟꯅ ꯂꯩꯁꯤꯟꯗꯨꯅ ꯁ꯭ꯇꯣꯛꯇ ꯂꯩꯍꯧꯕ ꯊꯥꯔꯒꯗꯤ ꯀ꯭ꯔꯣꯔ ꯑꯃ ꯂꯥꯈ 60 ꯃꯥꯡꯈꯤ ꯍꯥꯏꯔꯤ꯫ ꯁꯔꯀꯥꯔꯅ ꯂꯧꯔꯝꯕ ꯇꯦꯛꯁ ꯍꯟꯊꯔꯛꯄꯗꯒꯤ ꯊꯥꯎꯒꯤ ꯃꯃꯜ ꯃꯤꯌꯥꯝꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯍꯟꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗꯤꯂꯔꯁꯤꯡꯅꯁꯨ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯗꯤꯂꯔꯁꯤꯡꯅ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯣꯜꯂꯝꯗꯥꯏꯗ ꯄꯩꯁꯥ ꯍꯟꯊꯔꯛꯄꯁꯤꯡꯅ ꯗꯤꯂꯔꯁꯤꯡꯒꯤ ꯕꯤꯖꯤꯅꯦꯁꯇꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯂꯣꯏꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯗꯤꯂꯔꯁꯤꯡꯅ ꯃꯥꯡꯒꯗꯧꯔꯤꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯁꯤ ꯗꯤꯂꯔꯁꯤꯡꯒꯤ ꯑꯋꯥꯕ ꯌꯦꯡꯕꯤꯗꯨꯅ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯦꯔꯣꯜ ꯑꯃꯁꯨ ꯄꯤꯁꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄꯗ ꯃꯤꯌꯥꯝꯅ ꯗꯤꯂꯔꯁꯤꯡꯅ ꯄꯩꯁꯥ ꯀꯥ ꯍꯦꯟꯅ ꯈꯟꯅꯈꯤꯕꯒꯨꯝ ꯎꯕꯤꯕ ꯑꯗꯨ ꯎꯕꯤꯒꯅꯨ꯫ ꯏꯪ 2018ꯇ ꯂꯩꯈꯤꯕ ꯗꯤꯂꯔꯒꯤ ꯀꯃꯤꯁꯟ ꯍꯧꯖꯤꯛꯁꯨ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ 2018ꯇ ꯂꯩꯈꯤꯕ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯑꯗꯨꯒꯤ ꯍꯧꯖꯤꯛꯅ ꯗꯕꯜ ꯍꯦꯟꯒꯠꯂꯒ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯦꯛꯁꯥꯏꯖ ꯗ꯭ꯌꯨꯇꯤ ꯂꯨꯄꯥ 8 ꯃꯈꯥꯏ ꯍꯥꯏꯇꯥꯔꯦ ꯄꯦꯇ꯭ꯔꯣꯜꯗ, ꯂꯨꯄꯥ 8 ꯗꯤꯖꯜꯗ ꯍꯟꯊꯈꯤꯕꯁꯦ
ꯈꯨꯗꯛꯇ ꯃꯗꯨꯒꯤꯗꯨꯅ ꯀꯌꯥꯝꯅ ꯂꯣꯁ ꯑꯣꯏꯔꯛꯀꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯐꯤꯒꯔꯁꯤꯡꯗ ꯀꯌꯥꯝꯅ ꯑꯋꯥꯕ ꯇꯥꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯎꯠꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯃꯨꯛꯇꯪꯈꯛ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯨꯖꯥꯁꯦ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤ sampai ada tang umat da announce ini tang kumitoi deki ini tang kumitoi deki misalnya handal gitu ada tang kumitoi hai ban miside sida ulak manipur ki apunba apagi IOCL BPCL HPCL SR jina ne ara energy na ko ko si pulap se punjal lagadi mang ki basi no makatang ki oina di 67 lakhs 75,000 rupees ne aduga hanadagi stock leiba pangkuri mutta leiba pulap na punjilagati 1.70 crores muki hisab ne minimum da akoina bottom matam ko manga adaki sa putatta go da handagi usri da aduga music kano IOCL ki share rate da IOCL ki na 56 lakhs 95,000 no mata matwagi Indian city da BPCL HPCL na ara gisina apun da 10 lakh 80,000 na sisina no hatanggi kano breakdown ko sisina ado khangada wamasu ahoina hajani si IOCL gina manipur da deposit le asi tawga asi ba sagi poje suno yo tinga da dum poje leiro ngang leiro ko to to ngasi sisina manipur da yo tinga da ma ga ba yo ko sa ko namen si sima su kamjani ko di sing sida awa Manipur State Sumang Lila Council na Sumang Kumay gi saknay raba Lilaroy Nupi Sabi Mainam Nanda Elias Bidyarani gi Kuray Puthiba Lekay Imphal East ta leibana ikhang khangawdana lekhidabada state ki thakta Sardhanjali katuna awaba fongdokpagi thauram ama ngasi pangthokre thauram asida Sumang Lila Council gi lifetime president PH Gunachandra Sharma amadi Manipur State Sumang Lila Council gi president M Purnimasi Leimana presidium member oina saruk yakhi Manipur State Sumang Lila Council gi Lifetime Secretary Sagrakpam Hemantana Thauram aduda taramna okpagi warol tamkhibaga loinana Lilaroi Nandana ngalingai matamda Sumang Lila gi damak kathok piramba kaya singthakhi Thauram asiga mari lainana Sumang Lila Council gi General Secretary Yumnam Nilachandrana Sumang Lila gi damak kathok piramba singna laikhidraba matamda state ki thakta ikai khumnaba utpa haibasi Sumang Lila kannaba ihau sagatpa council asigi calendar thauram amani loinana khunai asi kannaba thodang singi manungda Lila kannaba ihau asisu amani haibada haimanba thokloi haina fongdokhi mahakna laikhidabada nupi sabi gi achauba mafam ama hangduna lehauragani Sumang Lila Council na lehauriba imung manunggi awabadasu sarukyari haiki laikhidraba Lilaroi asina Kamakhya Sangit Mandal North Imphal Manipur Jatra Mandal na chingba Lila Kanglupta yauromkhi amadi mahakna pamna sanaramba Lila sing maru oina Sanapat ki tharikha Kanchi Kokil Kanchi Ashram Postmortem Adhikar na chingbani Sanalai Paki, Quaitiki Nupi Sabi Marata, a Chobu Nupi Sabi, Manjaba, Malere, Ibese, Nasi, Yang, from the Tamjage, Munungi Awabada, Makaro Lekai Sagana, Awabada, Manipur Sumang La Council, Awang Matakta, Saruka Zeri, Haidana, Rin Electronic Mediagi, Bapamda, Manipur Sumang La Council, Maikadegi, no looks of Lena. Sasan gi machin maray amadi makhongda yamna toina naganba laina foot mouth disease MFD dagi ngakthoknaba State District Veterinary Office Imphal East ki mityeng makhada Haingang Veterinary Hospital na sinduna hospital asina konliba mafam singda thasigi kunmari dagi FMD vaccine kapthokpagi thabak haukhre ngasi suluwang sangba maning lekai khunggangi akoibada leiriba sancha mahenbada FMD vaccine kapthokre vaccine kapthokpagi thoramga mari lainana Haingang Veterinary Hospital gi Dr. N Gandhina Laina asi san iroi yaw hameng amadi ok na chingbada yamna toina naganba laina ni maram aduna FMD vaccine asi sungsoi soidana kapthokpiu haina haiki mahakna makha taraduna veterinary department na vaccine kapa lakpada khudong chanaba sa sangi mapu singna hidak kafam sabiramu haina appeal tawki
Manipur University Student Union na thadorakpa cherol amada Manipur University gi hangduna leiriba statutory post sing amadi atay atopa officer sing haibadi finance officer, controller of examination director UGC, HRDC director, EMMRC director, CDC medical officer sing asi Manipur University authority na athuba matamda semjinnaba hotnagadabani haina fongdorakli. Hairiba post sing asi university amana niti niyom chumna chalaiba matamda aduki matik darkar oiba post ni. Post asi in charge oina matam kuina leirakpa maramna university asigi thabak thauram ama paikhalakpa matamda hairiba officer sing asina in charge oibana aruba decision lauba ngamdaba mathau pangthokpa ngamdabani. In charge oiriba officer singna mathau pangthokte haiba natte adubu in charge oibana independent decision lauba ngamdaba daita hena laushinba ngamdaba kaya yaurei. Masina haktengnana amadi nakoinana university ki administration da akaiba kaya lakpana university asigi mahairoi singda chauna khudong chadaba thokhalli. Maram asina university asigi authority singna mahairoi singi pukning ihul khangna achumba khongthang laukhat pirakani haina thajai haiduna cherol asida panli. Amadi matam gi statutory body singna thorakpa guidelines sing amadi regulation sing asi university authority na khara kupthana yenghaningbagi apambasu fongdorakli. Rongdai Student Union na ngasi thadorakpa cherol amagi matung inna None district ki Rongdai village da leiba Bolongdai Gaibongdai Junior High School gi oza khara hauzik fauba school asida report tawdabasi yaningde haina fongdorakli. Cherol asigi matung inna Rongdai village ki manung channa leiba school singda Rongdai Student Union na chatuna yengsilba matamda school asida oza tara leigada bagi manungda oza manga khag pirakpa amadi oza manga sigi manungda oza ahum di hauzik fauba school asida report tawramde amadi oza ani khakna school asi hauzik chalaiduna leiram ki haina cherol asina palli. School asi Education Department ki Zonal Education Office None District ke manung channa laibani. Rongdai Student Union na school asi ki fibam yenglaga amadi mahiroi singi damak afaba education ama puraknaba galoinana society da ahongba ama puraknaba hotnariba union ama oina Bolongdai Gaibongdai Junior High School asi da posting tariba trained teachers ahum K Benjamin Panmai Alfred Katunlui Panmi asi mahiroi singi yengbiraga athuba matamda report Taubina ba cherol asna panli. Matang as the break amatang lang minasi. Break ki matung da taram okchari. All India Trade Union Congress Manipur State Committee na thadorakpa cherol amada asa worker singda World Health Organization WHO na Global Health Leaders singi mana pirakpada harauba fongdorakli. Haksel gi lamda leibak asida leiriba nutpi sinmi lakh taragi mathakta leiriba asa worker singna lauriba thaudang sakhangduna World Health Organization na Global Health Leaders lisingani kunithoi mana asi pirakpani hairi. Miyamgi grassroots level dagi haksel gi oiba checksin thorang kaya supna dagi thada lupa lising ani khaktamak fanglaga chahi kaya thabak tawduna lakli. Chabokpi mama machagi checksin thorang sandok kanba lainadagi hauraga immunization tawrabada makoina lauriba achoba thaudang yamna singthaningai ni. Maram aduna state amasung center asina asa singna makoigi khusuman hengatna ba dabi sing pangthokna ba lengakta taksili. Atopa state khara dadi asa workers singi damak budget ta senfam haptuna khusuman thada lupa lising taragi mathakta fangba yaukre hari.
Matam kharanigi mamangda mafam kayada nong leptana chubana maram oiraga ising ichaw landslide mudslide kaya thokibagi awaba mayok naringai chairakasida Jiribam district ki Babukhal khul changfam lambi ki saruk namthakibadagi khul kaya chathok chasin tawbada khudong chadaba mayok nari masigi matangda Jiribam gi praja ama oina Maitram Bizenna khulakki lambi oiriba Babukhal lambi asi handakki ising ichawna lambi asi thadat lamle chingchep lomda napsillaga chatnare maram asina mari lainaba department singna lambi asi chatpa yananaba sinbiyo haina fongdorakli Hiramasigi matangda Jiribam Development Organization ki President N Sadananda Maitaina Jiribam amadi Tamelong District ki border da lairiba Babukhal gi lambi asi fauraga Sabukhat Boroikhal chatlamba lambi asigi lamjinda lambi saruk khara turel ising hantharakpada lambi ising na pubikre Hairiba lambi asigi thong asi Chief Minister amadi Works Minister thong sanaba ayaba piraktuna thong saragani haibagi nungaina leiringai cherakasida lambi ningkhaikiba asina khunja singna mipainare haina fongdokhi maram asina CM amadi Works Minister na Jiribam gi khunja singbu minung siga loina na yengbiduna athuba matamda lambi asi sembiduna wajaraba praja singi awaba kokhanbiyu haina Jiri Development Organization appeal torakli Silin Digital ki producer Fanjobam Lanajit Singh Kaisamthong Longjom Leirakta Leibabu San Sahitya Academy Chhattisgarh na San Kabir Kwami Ekta Award Lisingani Kunithoi Pinaba Khalakle Award adu June 13 da Raipur da pangthokadaba San Kabir Jayanti na lanthokani hairi Panba yabadi Fanjobam Lanajit mamangda National Award manga su fangkrabani hauzik na ayiba singi loop ASL gi Secretary All Manipur Kidney Transplant Patients Welfare Association AMKTPWA amadi Langol All Age Home gi Media Advisor oibata natana atai loop kaya gi thaupuriba misakni haina Silin Digital gi Film Publicity Officer KSH James Singh na press ta thadoropa cherol amana hairi Ngarang Imphal East District ki Police amadi Imphal East Commando na akaknaba pau ama fangbadagi truck ama registered number MNO 60 1820 heroine number 4 purambadagi mioi ani drug akona na khabam lamkhai gi Susma Photo Studio manaktagi faraba mioi adudi Avinash Koli chahi kuntra apokpa Pasuram Koli Mantri Pukri Devi Lendagi amadi Sagar Sarma chahi 19 apokpa Deepak Sarma Kanglatombi Durga Mandir manaktagi ni hari Makoi ani dagi heroine number 4 powder kg ani gram Chanigan Kunipan mobile phone aniga loinana drug sing adubu puramba truck amasu fare hari heroine number 4 asi truck adugi spare tire manungda lot laga purambani fagadlaba mioi sing amadi potlam sing adu Haingang police station da makata na wahong pahong tawnaba sinakre hari Aroibada maruiba pau mohana Abdullah Misigi matangda Manipur pumbagi oina pung nifunipan general strike lauthokre Khanghaudana petrol amadi diesel mamal khanghan hanthakibadagi noma khaktada Manipur gi dealer singna lakh 63,000 manga gi senfam mangki haina Manipur Petroleum Dealers Association of Fongdokre Matang asta poni news update loisaljare meeting tabiriba pumnamapu amuka hana khurumjari